ꯑꯩꯒꯤ ꯃꯤꯡꯅ ꯈꯥꯏꯗꯦꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯐꯝꯁꯤꯅ ꯋꯥꯡꯒꯣꯏ ꯈꯥꯏꯗꯦꯝ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯏꯁꯤꯡ ꯀꯥꯏꯔꯛꯄꯩ ꯃꯇꯥꯡꯁꯦ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯈꯪꯍꯧꯗ꯭ꯔꯦꯗꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯉꯔꯥꯡꯁꯨ ꯑꯁꯣꯟꯗ ꯀꯥꯏꯒꯗ꯭ꯔꯅ ꯑꯩꯈꯣꯏ ꯀꯟꯅ ꯊꯤꯡꯉ ꯄꯨꯡ 2 ꯇꯥꯔꯛꯄꯩ ꯆꯪꯉꯦ ꯎꯔꯨꯝ ꯇꯨꯝꯊꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯊꯤꯡꯉꯤ ꯃꯄꯥꯗꯨꯕꯨꯗꯤ ꯇꯧꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯃꯄꯥꯁꯦ ꯃꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯁꯔꯥꯎꯟꯗꯤꯡ ꯄꯨꯡ 4:30 ꯈꯔꯗꯤ ꯍꯦꯜꯂꯦꯀꯣ 5 ꯇꯥꯐꯥꯠꯇ꯭ꯔꯤ ꯑꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯁꯦ ꯀꯥꯏꯐꯝ ꯖꯒꯥꯗ ꯆꯠꯂꯝꯃꯦ ꯑꯗꯨ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯐꯥꯔꯝꯁꯤꯗ ꯀꯨꯝꯃꯛꯄꯅꯦ ꯑꯗꯣ ꯑꯗꯨꯝ ꯉꯥ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯊꯣꯛꯅꯕꯅ ꯇꯧꯕꯅꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯍꯧꯗ꯭ꯔꯦ ꯃꯤꯟꯁ ꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯨꯅꯤ ꯁꯤ ꯐꯥꯔꯝꯁꯤꯁꯨ ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯁꯣꯟꯒꯤ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯊꯥꯔꯤꯕ ꯀꯣꯕꯤ ꯀꯩꯀꯥ ꯊꯪꯅꯩꯁꯤꯁꯨ ꯐꯥꯔꯝ ꯉꯥꯛꯇꯅꯤ ꯑꯁꯤꯁꯨ ꯑꯝꯇ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯂꯧꯀꯣꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯎꯔꯕꯤ ꯂꯧꯀꯣꯜ ꯍꯥꯏꯔ ꯈꯪꯅꯩꯀꯣ ꯌꯥꯎꯔꯕꯤ ꯂꯧꯀꯣꯟꯁꯤꯗ ꯂꯧ ꯄꯔꯤ ꯀꯌꯥꯝ ꯆꯥꯎꯔꯕ ꯄꯔꯤꯁꯦ ꯔꯥꯎꯟꯗꯤꯡ ꯁꯤꯗ ꯂꯩꯁꯦ ꯄꯔꯤ 30-50ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯣꯏꯒꯅꯤꯀꯣ ꯁꯤ ꯑꯄꯥꯛꯄ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯁꯣꯟꯗꯅ ꯑꯌꯥꯝꯕ ꯇꯥꯔꯦ ꯁꯣꯟꯗꯅ ꯌꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅꯀꯣ ꯑꯗꯣ ꯊꯪꯅꯕꯗꯕꯨꯗꯤ ꯂꯧꯀꯣꯟꯁꯦ ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯣꯟꯒꯤꯁꯨ ꯂꯣꯏ ꯊꯨꯝꯈꯔꯦ ꯂꯧꯁꯤꯡꯁꯦ